Ukrul District ki Sina Kaitel dagi passenger tungduna lakpa bus ama ngarang ayuk khulai paiba kuki militant singna khamduna passenger dagi mobile phone munbagi thoki bathaudo adu da Sagolmang area Naga Students Association na akanba mong da condemn tawrakli haina Shanshagi president Shankhui Raikhanna khujek piduna thadorakpa cherol aduda khanghalakli cherol aduda makha taraduna hai ngarang gi thaudo adu Ukrul District ki Molnom village ki Ukrul Central subdivision na konba Shina Kaithel da thokibani thaudo adu bus tongduna lakpa passenger amana Molnom da station tawduna lairiba kuki militant ki camp da photo video namki haibagi matang da thokibani adubu thaudo aduda kulai paiba singna bus adu khamduna ulagdiba thawong adu yaningde Maduna miyamda aki akhang piba amadi nungai taba phawhalli maram aduna athuba matamda mari leinaba authority singna mityeng changbiyu karigumba action amata laukhalak taba tarbadi tangdu leitana leiba pamba micham singna tumina leithokloi haina cherol asina makha takhi